Paushedi Yumpo Maruiba Pau Karab that Taushari. Lagakna Prosecution Gi Director Aptabana Padok Pibayaba Equising Nantoki Bayaurabra. Tonganb-tonganba law enforcing agency sing authorities sing na Mathwai Palhanduna Sanhalag Libat Logi Nakanglon Singbo, Tugaitun the Tawak Jatarakba, Masig Mayuk the Leplakba, Amasung Masiba Ikai Kumnadabaki Tawdok sing Hector Baga, Adukumba, Tawung sing to the Chenaba sing Dugi Matagda, Sanakanglon sing to the Yauba penal provision sing Matung in the Sarak Pinaba law enforcing agency sing Manung Daki, popular oina police case Laukalaga Chenaba, Musing Paraga, court the Satarpa Welgi suspend Amasung. Order the Hek Litoki to Nantoki Badagi, Abukana Nakong Sanaba, Laibak Watok Yauribasi, Lega the prosecution ki hang to the later liba, Director Gipam Asi Matam Sangna, mentioned that Tamlak Padagi, Oigadoribra. Wang se hang darakpa Sahi Homblom, Pazilak Kadorklaba Tanjaki Manuchana, Handaki Kumza, Lishing Anikungi Aroiba, Sarukin Mitkerni Dagi Auraklaga, Haujikpa with the Lipton Hangdarak Padagi Court Singna, while Sataba police case Singda. Director of Prosecution Director ki Thaudang Sing Kyamuk Yamna Maru Oibaki Ibawang Amamuk Song Torage. Aduga police na accuse ni haiduna sa storok pa Mioi Singbo, Makoy ki matakta Siriba Maran Sing Matung ina prosecute taw na bahon na kadawriba public prosecutor Singa Prosecution Director ki Maratana Kayam Nakna Marilay na bagi Ibawang su Torage. Torag Libawang Sing asigi asing bahurak pam amasang masigi chapchaba pakum sing pangnanaba Tibada Pausi Asina. District Court sing jauna High Court ki bar amasung bench ki legal expert khar dagi mari lena pa information sing khomjen ke atopa sourcing dagi su wang sing amadi pakom sing sigi matangda report sing phangke masak maming tak thokning da pa District Court amage bench ke senior prosecutor khara phawba pause si na unaduna wari sanake marada ba designation sing da mathau pangthuk liba legal expert sing law practitioner sing dagi khomjilak pa report sing na hai Manipur ki ona Director of Prosecution Director Hariba Post State Chiki Police Forcing da Police case sing da accuse ni haiduna charge tor pam using bo maral gi matung ina prosecute tawna na bagi tangai fadaba thaudang sing ni post asiba puriba Mioi na pangthoka da bani haire Police na register tawduna lokot pa case ki investigation chatharaba matung da mari dai na ba jurisdictional court trial court da well chathanaba gi damak thagat kadaba charge sheet adubo Prosecution Director na scrutiny tawgadabani haire thabak sida charge sheet adubo verification tawba amasung check tawba ki thabak singchu yawgadabani haire atopa pau amadana thawpuroi kya haptuna mitai National Front jiri masaloisang chawthokre Impal East ki Khurai Soibam Lekaida Head Office oina leiriba mitai lol amasung inatpo sakhona bokhona bada asoba thawthang laktuna lakliba mitai National Front MNF kangleipa ki tonganb-tonganba thawpuroi kya haptuna Mitai National Front jiri masalo sang jaw thokre ngasi jiri bam leiba hamom dhoni mitai gi yumda mitai National Front kangleipa President Singchupam Ongbi Wangambi leima amasung MNF jiri masalo sang gi President oina thau puragadaba hamom dhoni mitai anina mai tangpal loktuna MNF jiri masalo sang gi sana kanglon kya gal loinana miam gi oiba mifam aba pangthuktuna masalo sang asi sauthokibane ngasi gi mifam na jamna kupna khandaraba matung ta midai National Front jiri branch na lebak miyam ki thabak thawgai kya da mai funana thabak tawbada khiana kodong chanaba front asigi thawpuroi kya absinduna jiri branch sauthokna roba amato oina warep launakhe warep sing atu ki matung ina hamom doni mitai National Front MNF jiri masalo sing ki president aduga mutum ahmanta magang na masalo sing asigi VP Taurang Bam Somentro mitai na Secretary General Sinam Ananta Kumar mitai na Secretary Association Kuntrakpam Raj Kumar Mangan na Secretary Publicity Kuntrakpam Chanu Jamunana Secretary Finance amadi Maibam Santa mitai na Secretary Cultural oina haptuna masalo sing asi chawthokhe makhatana front asigi Auditor General oina Taurang Bam Ongbi Madhumati Leima amasung N Inok bi leima bo yatna balitna khankhe aina mitai National Front jeri masalo sing ki Publicity Secretary Kuntrakpam Raj Kumar Mangana Thador Pasero Lamana Makatare Republic Day Thaurong Gidamak Lengakna Army amasung Para Military Force Yauna Mifam Bangthokadore Adungai Kumja Lising Amagasa Pandiangkai January Kuntarukta Lebak Asina Mapung Papa Republic Amo Oikibage Ningsing Thauram Sahi Kudengi Leptana Pangthork Bagum Chaliba Kumja Lising Anikun Matoi Asigi Tha Asigi Kuntarukta Mahausa Gum Pangthokadore Republic Day Celebration 2021 ge mathau ta thaurang sing pangtok na bagidamak Manipur Laikak State asida deploy torba army imadi para military force sing ma kokthongba official sing jawba mifam aba pangthokadore
Pauche asina phangba pauna haibada mifam asi tha asigi mangagi nubit yungba pung barot tarakpada Secretariat South Block ki main conference hall da pangthokane mifam asida lengak asige chief secretary na freshat tawgani haire mifam asida saruk yana bagidamak lengak ki maikedi official oiba serul sing pituna khangan ki basing ki manungda general officer commanding GOC 57 Mountain Division Laimakhong Inspector General Assam Rifles South Manipur Inspector General of Police Central Reserve Police Force Manipur and Nagaland Langjing Deputy Inspector General of Police DIG Border Security Force Koirengai Group Commander National Cadet Corps NCC Manipur Raja Sainik Board Lampel ki Secretary na singba yauri haire aduga mifam asida saruk yagadurba State Police ki maikay dagina Director General of Police DGP Manipur Impal West amasung Impal East District ki SP Singh Ahanba Manipur Rifles ki Commandant Additional Director General of Police ADGP Presence Intelligence na singbani haire Nagaland Uttar Pradesh ki Mathang Term ki Assembly Mikhal da BJP na chaona paktuna Sarkar Pairakkhigani Srimati Irane Laglibo Uttar Pradesh ki Mathang Term ki Assembly semnanaba Mikhal da State Chief Minister Yogi Adityanath na lusingduna Sarkar Pairakkhigani BJP na chaona paktuna Sarkar amuk Pairakkhigani haina Union Minister Srimati Irani na naudana claim tawkre aina agency ki paunu phangdorkle Hokiba September 3 ki December 3 phawbagi manungda pangthokiba Bihar Assembly Mikhal Manipur Jaun State Taramathoi ki Mahakki Mikhal amasung National Mikhal amasung Local Body Nipan ki Mikhal amade Assam Jaun State Kharagi Local Body Mikhal amade Rajya Sabha ki ahangba chitsing mentionana ba election da BJP na chang yamna wangla mai pak pangam khiba asimagna Uttar Pradesh ki general election da su praja sing ki mandate vote soidan phangani haina Amethi Lok Sabha seat ki michu oiriba minister Irani na ngasi Mahakki home constituency da paumisinga unabada thajaba piki aina agency ki pau adu da palle Baragasi da class hauba yanaba education department na SOP sembal loire S Rajen Kudong chadaba kaya asigi yenglaga lengakna akhang ahi kaya ga tanaduna school college sing hangnadaba khanare ahan bagi oina class 10 12 amasung graduate ki aroiba semester ki class ring athoba matamda hauragane Haujik state asigi mafam kaya da mahi loisang sing da aran ba thong kaya satharaba amasung mahi loisang persentan pam onthok pasing ki mathakta lengakna akan bamiang changba haure state asigi education system da haujik leiriba asoiba kaya asisu leiba kasina dauna chatnaba haugudur pa national education policy na awun ba amasoidana puraklagani Hantak lengak na laugudur graduate teacher sampan kulum da written test asi test tawki banamitage nobit humni phawbagi manungda haidokna thabak laubada education department ki thamoi sengba dumiyam da khangalagane Loinana Center na Hindi amasung Sanskrit subject sing gi oza launanaba project proposal thagi ba adu da lengakna mitai meki oinasu oza sanipan humboga mari launanaba hayakhre aduna center dagi oza sing asi laubada ayaba pirakpat leibana athuba matamda mitai meki oza sanipan humboga mari amasu lauragane Masigi mathok taba processing paikhat pa auragane amaromda mitai mayek haraga khangnariba mayek asi Manipur gi singi district singda tamning ba phautriba asigi yenglaga akhang ahi sing tanaduna mitai mayek ki mahutta Manipur mayek sengna onthok naraba cabinet ta pukhalagane chingi tonganb-tonganba kangluk taragani pan ki atopa lol taramapan amaso school singda tamnana bokhona basu laire Desam ki president na mayrakpam edition na haike lamdam masigi mairoi sing namayok na diba khudong chadab kaya amasong mailoi singda lairiba phibam choklaba infrastructure sing asina Malemgi oina leiriba education ki hidanaba asida saruk yabak amgadoribra haibasi achogbo hang ama oire hiram masigi matang lengak amasong mari leinaba khudim ona lamda masigi mai tambagi chana kanglon amasong lairiba mailoi sangi phibam sing kumna yengchenduna semdok sadok amatangai fadre masigi damakta lupa sina su lengak amasong biang kapunna thabuk tominana ba sem sadona lei baragasida senapati DC ki timda Nagaland gi misingna athingba pirakle Dzuko Valley da hojik mai chakliba si kanada bagidamak NDRF ki official sing akan mamongda thabak satariba asida tangai fadana chinjak na singba pina bagidamak Senapati district ki DC na losing batimna Dzuko tamna sangchin bata Nagaland ki misingna changba yaroi haina athingba pirakre Manipur amasung Nagaland state ani ki mising ki marakta ningai changdanakre Senapati district ki DC Thoksam Kiran Kumar da losingba timna mai chakliba mafam Dzuko tamna sangchin bata Nagaland ki Khunjasingna haiba Kulai paiba misina mapam adu da sangba yaroi Dzuko Valley as Nagaland ki Lamni haina lambi da Hatkhre Maduda Manipur ki Dzuko Valley ki akoi bada leiba Khunjasingna Manipur ki lamda changbani nakhoi na thingbagi mathau tade haina akan ba maungda ningai changdanakhe haire athingba piba adu da DC head Senapati TS Kiran Kumar na hai mafam asid Manipur government ki official sing da laklibasi mai chakpa kannaba ki damak thabak toriba NDRF ki official sing ki mateng pangnaba ki damak lakpane
mafam asida chopper sizinaduna mai kanadabaginamak thabak chathariba asi Manipur government na haijabadigi pangthokpani haina thamkhe wafam aduda Nagaland gi misingna kanadabada Manipur na mafam asida irang thogalle Dzuko Valley asi Nagaland gine mafam asida changba yaroi Manipur gi official sing ankebana yana afab oigane hairakhe wafam aduda Manipur gi Khunjasingna maiketegi nakhoi kanano nakhoi mafam asida thingbagi mathok leite mafam asida changkhengani aike nakalani da nigai changtanarakba aduda Manipur police gi maiketegi khamjanki aire DC Senapati Oribati Askren Kumar Makhatana hai mafam asida laklibasi ekhoigi lamni haina claim tawba lakpa nate mai kaliba NDRF ki team gi tangai fadabasing mateng pangba amasong mai kan balakpane territory gi matang tadi Manipur government amasong Nagaland government gi marakta wari sanagadabane mai kan bahaibasi maroiba thogdangne territory gi matang da khoina aigana warep loba yaroi government ani gi marakta wari sanagadabane haina deputy commissioner Kiran Kumar na pangdokhe Nagaland gi mising gi maikitigi Manipur government mai control tawna ba khonariba asigi namakta di thagat ba phongdoki adubo mafamasi Manipur gi lamni haina claim tawbadi yaroi aiba wafam thamlakhe magoi gi wafam aduda Manipur gi Khunjasingna maikitigi asawa phongdokpaga loinana mafamasi da changbada nakoina thingba aibasi mathaunate mafamasi Manipur gi lamni aike matungda DC amasung police gi maikitigi themjinbaga loinana mai jakliba mafam tamna DC na lochingba team adu yausan ki aire Maoist amasung Loinabi Miyamna Fuduna Hatkhre lamgi wathok amaki matangda mahakna Mioi amanongmena kaptuna hatlukibaki matung Jharkhand gi Palambo district ta Khunjasingna Maoist amasung Mahakki Loinabi Fuduna Hatkhre aina police na ngasi phongdokre Nagaland loan pigani haina Lupa Lakh taret lom khomgtlmle Prime Minister Employment Generation Program PMEGB ki makhada loan phangangani haiduna Imphal East ki manung chenba jingkhu mayai lekai dage mutum gopan chahi kunipan choraba Mioi amana Manipur ki Tonganb-tonganba district mari dagi Lupa Lakh taret lom khomgtlmle Imphal East, Imphal West, Thawbal amasung Besnapur dagi Tonganb-tonganba Mioi yankai dagi lupa lising manga dagi na lising marfudra mari phawba lokalamke ngasi lampel patta laiba Khadi and Pillars Industries Board KBIB ki office da pangthokpa paugi mifam amada gopan na hai ma KBIB ki staff ni PMEGP ki makhada loan pigani haina thajaba piduna Mioi yankai dagi senpamjing adu khongkatkhibani haike Arabeda content singa sige marwaiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbir bupna bapathaga chari channel achina dum kan rabadi subscribe to video singa subscribe to biro loinana like and share to basu kawi ganu pramukpo amukahna thagachari